ngasi se akhoi gi Meira Paibi numit se yamna maru oiba Manipur kumbagi damakta di yamna maru oikraba yamna symbolic oiba artha yamna leiba yam maru oiba numit amani Manipur kumbagi ni koi haijari se kanglup kuntha trup hena leiba se masi gi damakta di Manipur gi damakta di nupi sing Meira Paibi gi che me kunipan da pangthokpa handang na kuntaruk suba se masi yam maru oina ai haijani ni adu kari gi no hai kanda masi thoklaiba se ekoi gi punsi se punsi role se mikop kuding gi rajniti gi kanglon na man pullaga chatkadaba aina haijariba rajniti se politics se government ga mari leinaba politics natti ko electoral politics natti ko akhoi gi mikop kuding ma akhoi se rajniti gi being amane ba ahingba amane akhoi gi political rights am leyaba social rights economic right am leyaba right to life asan singma life to food am leyaba ko adu mayam se akhoi na phangaktabadagi akhoi gi nupi singna grassroots level gi nupi singna horakpa prithvi da pai de ki chawba grassroots level gi nupi na horakpa prithvi gi mafam amata da leitaba nupi gi movement ne ba Meira Paibi leiramdradi ngasi se Manipur leiramgadra masi akhoi gi parampara mayhoron gi ima leimrem sidaba gi mythology da yaura aba idea of Manipur gi manung da yaura ba akhoi gi coexistence harmonious coexistence Oiba haibase amatani jat bijat khinaba leite haibase traditional belief system the idea of Manipur da yauraga lae masi challenge torokpani masi bu singnarakpane ada akhoi gi nupi singna ima leimrel sidagi kungul duda apikpa atonba achoba force mayam ngasi di akhoi senge prithvi gi achoba force mayam yaure makhoi gi political game geopolitics ki lan phamda akhoi si victim oibane ado akhoi gi masigi pot se aduna akhoi Meira Paibi gi leibhi se 1980 dagi sida mitam sari be se 1980 da langjing gi workshop tu dagi CRPF ti aggression agi draconian adi afasfa gi draconian law gi makha da CRPF na yam satina violent rape ki case thokibado adu dagi adu gi protest torokpada sarkar na yam kana namdhana ba hotna ba sibana ba yawgiba akhoi gi leibhi drabi akhoi gi thona phabi priya ko sinam priya na leikidabado madu akhoi gi thamoi da hujik so haktuna lei 1980 da akhoi si yamna ha oini matam da ko lai tamba loiba da ngai thabak tawba haurakada gi punari ko adu gi matam do yamna symbolic oibane na ai haijegi akhoi gi values mayam akhoi gi values di civilizational values da ngasi 21st century da su yamna chanaba values hingminnaba racist oidaba jat bijat khaidaba plural society amagi values do akhoi gi Manipur civilization na puraga lae hariba values mayam du singnarakpani akhoi nupi na madugi damakta lepani lepki gani lepam thuki ada aina haijening da se akhoi gi ngasi gi media gi sininaw singi through da aina haijening da se koi nupi khuding makna mikop khuding mak rajniti gi oiba kanglon se khanggadaba na akhoi gi chakhum da su akhoi gi sinpham phisa loncha lawu singuba hariba khuding mak sida nupi na maru oiba role loweba Manipur di economy da su aduna nupi na khaiden da su rajniti ki kanglon se phajana khangaga chatkadaba na chakhum da su rajniti ki kanglon se phajana khangaga chatkadaba na aware oigedaba na ana politically aware oiba se electoral politics India gi democracy yamna controversial oiba India gi democracy hujiti autocratic oire na su haire ko ana akhoi gi parampara da di nupi na autocracy si thengnaraga lae ba imalaimen si da gi nongthong koiba se imalaimen si da gi lainura sing lori ga role se taibung mapu si da gi autocracy do adu thengai na ba adu ne ba koi hujik lan ji hujik chatri this is a struggle for the women of Manipur the whole of Manipur not only among the Meitei communities ana we stand for that we will stand for that akhoi adu gi damakta lepkani nupi mayam punchangani hujik machoi leirabasu aruba tanbhamdadi nupi mayam punchal monorama gi matamda nupi mayam punchal ko adudagi hujiki langjing gi wathok puda nupi mayam punchali 1904 da nupi mayam punchali 1939 da nupi mayam punchali adumaina sum punchalaga hengnagi ni haibase ai khajujaba home minister statement se ko masigi terrorist ki keno action natte sumnagi kangbu ani gi kogi deficit trust ko thajana ba walakpadagi thoklapani na haibase yamna careless oiba statement je ai personally yam yajening de yam shocking oi ko yamna lam masigi mi singsibu karimta thoi bidaba asuki matik nation da koina contribute tawri base satina namdharaba infrastructure su yam sakiba phibam da leiraba
academically yengasu industrially yengasu hiram khudingmakta communication physical communication de yengabasu aikoi se asuki matik namdaraga saukhattana thambiraba aikoi se Bharat ki nation sida kayam yamna koina contribute taw ngasi akoi khange khwaidigi hena olympian putokpase pitaba manipuri state namthabiraba sinaiba adigi academician masak naiba academician thuibani Bharat ki university da larik tambiribani technocrat achawa aikoi ki corporate ki sector da aikoi ki technocrat mayam leirabani India da nati all over the world leirabani adu si asukam nandaraba aikoi ki community dagi asukam na contribute tawribase masi Bharat sarkar na recognize tawdri bibham thokpa mapham pidri recognition phajana pidri masi pidi bhawa thengnagadabani Manipur se maning makha tamba sovereign kingdom ama oiramagadi aikoi masi gi dasa se tarham da suya